Imes PAODAM miyeng tabiribasingbu ahan waktada binitana taram noksa bagaloyana kurumjari. Hauzik PAODAM asigi maroy pau pijari. Hindu lining satpasingi kumai kang singba Manipur yampham kayada pangthoknakre. National Doctors Day gi thoram pangthokre. Critical Care Block sangbatnaba khanggatpada ringsu yaure. Loyana lengana sing tam thong manana chakhwahangani haina thabak kaya paikhalabasu toksem khulde hiram kudingda sothana lairi. Hauzik mapungoy paulo birasi. Ngasi Manipur yampham kayada khundariba maru oina Hindu singi khwaidagi chawba kumai oiriba Ratha Jatra kang singbagi thoram paksanna pangthokre. Thoram asigi khwaidagi chawna pangthokiba thoramdi Imphal Palace compound da leiba konung kang miyoi cha kayana saruk yaduna chatnabigi matungina Ratha Jatra gi thoram asi ngasi nungthil pangthokhi. Kang singbagi thoramadu All India Radio mamang pauduna lakla matung konung kang mamangi get phauba singla matung amohana halakduna konung mamang phauba lakhi. Masing yamlaba police personnel singnasu thoramasibu soida ngamdanaba akanba section thorang kaya lokhatkhi. Indo Myanmar border town Moreda Laibas Konamadi Gorkha Samas Anina Sinduna Kang Ratha Jatra Singbagi Thoram Pangthokre Ngasi Kang Singbagi Thoramadu More 1 number 6 da Laibas Kon Mandir dagi hauraga More gi mafam kharada singki Ngasi Kang Singbadu da Sri Jagannath pu ningjaba bhakta kayana saruk yaki. Manipur ngasi miyoi mari COVID positive oiba thengnaki apunba miyoi humdra COVID test tobada miyoi mari COVID positive oikibana ngasi COVID positive oibagi changchada manga dasmik taret yauki. Positive oikibasing Imphal East amadi Imphal West dagi ani ni. Istayasida COVID license handorakpadagi ngasi phawbada miyoi lakh ama lising kuntra taret chani humdra mari COVID positive oikre miyoi lising ani cham kunna lekhidre. COVID naba phakrabasing masingna lakh ama lising kuntra manga cham kuntra oiduna istayasigi naba phabagi changchada maudra ni pan dasmik mari ni active case na kun mari da hengatkre. Manipur gi Puwarida amukta thokidre mongda thokiba sing ningkhaibagi thodo ama oiriba Tupul gi landslide ta ngasi asiba hakchang taramathoi amadi AK-47 rifle ani phangba ngamkhibaga loyana punna sikiba masing 18 sukre miyoi 85 gi hakchang haujuk phawba thiba khangdana lairi. Ngasi nauna phangkiba hakchang sing adugi manungda army personnel tara amasung railway gi thabak suba miyoi amagani hairi. Miyoi ahunggi asokpagi phibam lusilakpadagi Imphal da puraktuna haujik laikanari. Atopa territorial army gi personnel tara mangasu none PIC da layeng sathari makhatana thodo aduda thiba khangdana lairakiba BIPL gi miyoi mari gi manungda ama hingna phangba ngamkra matung miyoi ahunggi hakchang leinungda phumjilamgani haina singnari. Tupul gi landslide ta thiba khangda lairiba hakchang sing thibagi thabak araiba pambai sing sinaduna thiri nomanini gi manungda phanglagani haibagi thajaba laire haina Chief Minister N Birena phongdorakli. Ngasi su thodok thokpham aduda CM hakthengna chatuna yengchinkibaga loyana mi thibagi changsiliba miyoi singi puning thogatuna akanba thabak yangsinnaba wafam su thamki. Ningsing bayai ngarang nongalamdai pung amarom taw matamda None district ki manung chana lairiba Tupul gi railway junction gi Makwan village da singning khaibagi thodok thokra matung chawrakna miyoi marpumathoi soankibani. Amaromda thiba khangda lairiba khunja miyoi sing adui manungda khunja manga yauri hauze thodok thokphamda thiba khangda lairiba hakchang sing araiba pambai sinaduna akanba mawangda army NDRF SDRF fire service yauna khunja singna thiba humbagi thabak sathari. Haujiksu wall through wall rider system machines naduna haksang sing thibagi thabak kanna sathari. Ngasi tongan phamsingda National Doctors Day gi thoram pangthokna gubum Manipurda su paksana pangthoknari Directorate of Health Services na su palan thoramasi pangthokpagaloyana COVID-19 laisaki matamda hanba laitana mathau pangthokiba doctor singda certificate pidnai kai khumnabasu utkre.
lamphel pata leba Directorate of Health Services ki office da pangthokiba thoram aduga mari lena Health Services ki Director Dr. K Razona hai leibak sen batu nang pantholeba ngasi ki thoram asigi maru oiba pandam di miyam gi dama kathokpa magaloyana mathau pangtholeba Dr. Singhi Thodang bu ikai khomnaba utpani West Bengal ki Chief Minister su oiramba Dr. Bidhan Chandra Roy lekhidabaga mari lena pa mahakpu ningsingbo oina National Doctors Day ki thoram asi kumjali singan champa maudra mathoidagi pangthokpa horakibani COVID-19 gi matamda hanba laitana miyam gi damak mathau pangthokiba Dr. Singbusu ikai khumnaba utpo oina appreciation certificate amamam khusinabagi tanja su lobani haina Razona makhata ki haukiba tha June gi tang kumapan amasung kunthra gi lona bahingda None district ta thokiba laibak thiba landslide da department asigi maikai dagi ambulance taraga loinana medical team amasu mafam adu da thajin kre haina director Dr. Razona phongdoki Tharamasi khudong chabal lawraduna mahakna hai hojik Manipur da dengue gi case tarani pa leire masigi damak lokhapam thokpa thabak thoram sing lokhatle loinana miyam da masigi matang da mamutta na khangnaba awareness na singba kaya su sathari maramasna miyam na yariba makai yumgi akoibada ising tunghandaba tumbada kangan sina bagaloyana kangna sikanaba honabiyu haina seksinna leinaba phongdoki Patient Singa Dr. Singa gi marakta lainariba mari asi hena phagahanaba Dr. gi thodang sing asi miyamda khanganaba media singi thodang hena lohaningi haina RIMS ki director Professor A Santanang asi RIMS ta pangthokpa National Doctors Day gi thoramda phongdokre magna hai hojik RIMS ta ana balayang nabagidamak ano ba khusu khulai kaya thamba hore Casualty and Trauma Center amadi OPD da Anoba CT scan gi khudong chaba leire loyena world class digital x-ray thamnaba thabak paikhatle athubada masi khudong chaba su praja singna phanglagani mahana makha taraduna hai hojik leiriba RIMS ki building asi lip leitabana awaba mayok nariba si koknanaba OPD da lip panba hore loyena casualty amadi operation theater da su handak hapta amagi manung asida lip panaba thabak paikhatpa horagani phongdoki ngasigi tharamadda COVID-19 laisat ta amadi tongan ba thabak tharam singda thawai hakjang yauna thabak tokiba Dr. Singda certificate pidna ikai khumnabasu utki National Doctors Day gi saro amo oina RIMS ki Dr. Singna takyal khongbal maning lekai de leiba Hope Home for Girls da health checkup pangthokpagaloyena athuma housing home asida leiriba ngang singda yenthokre ngasigi tharamadu RIMS ki Dean Academic Dr. Brojen Singh akoijam na lusingduna Community Medicine Department RIMS ki Professor amadi ISOD amadi Department of Forensic Medicine RIMS ki Professor amadi ISOD Dr. T.S. Mirana Singh bakayana angang singga athuma house saminaki Ministry of Home Affairs ki Deputy Secretary Rahul Malik Nalusingba team amana ngarang Indo-Myanmar border pillar number 79 dagi horaga border pillar 81 phawba hakthengana chatuna yengsilamle sayanariba border pillar sing amadi border fencing gi matangda wapama mata phongdoklamdre ngarang satkiba yengsinbagi khongsa duda Manipur Government Home gi Joint Secretary oiriba Mohammad Rehanuddin Deputy Secretary Peter Salam Deputy Secretary Bheto amadi Geographical Survey of India Shillong gi Major Himansu Yauna Saruk Yaki loyena Timadugi Kwatha Kunau da leiriba border pillar number 81 phawba yengkibaga loyena border fencing khariba phibam singsu yengsin ki adubo sayad nariba sigi matang dadi karigumbo wafam amata phongdoklamdana yengsinba du loisin ki hairi India ki health sector chakhotnabagi sarwamo oina critical care block sengotnaba taranithoi khangatpada Manipur gi RIMS su yaure masina lamdamasigi praja sing ana layengbada sauna ahongba kanaba ma piragani haina RIMS ki director Professor A Santanangasi RIMS ki Jubilee Hall ki conference room da pangthokpa pawmi singonabada phongdokre magna hai riba thauselasi India ki Prime Minister gi miyeng makhada lebagas da leiriba afaba health institute sing khangatpada RIMS su yaurokibani masigi block asi semgatnaba mari lenabada sagadaba mafamna singba khangankre athubada sengotlaba yai phongdoki magna makha taraduna hai mayam sangdana kanna honabadagi ngasidi RIMS ta no ba khuchuklai kya leire adubo staff doctors amade miyam ga leinariba mari lei phatrabadi kanaba leiroi maramasna doctor singna su layeng balak liba na basingda ningthijana wari shabiba amadi haibiba mathok tai amadi layeng balak liba singna su doctor singna miyam gidama kathokpaga loina tawriba thabak adubusu khangbiba sangi masidata leinariba mari asi phagatpa ngamgani
Kanagumba doctors amadi anaba amabu soirasanu leitrasanu khanba leite lakliba anaba du phanba haibagi thabak tawbagi asetpa amagi wakhalonda Tabak Tauribani Pongdo Pagaloyana, Asigumba misunderstanding asi Miam Hupna Kangminaba Matau Tayamadi, Curriculum da Hapa Amasu Sangi Haina Mahakna Makataki, Magna Hai Analayangi Damag Libasinda Service Pazana Pinaba, Lady Ba Tongan Tongamba Department Singa Correlation Leyanaba, Rimski MS Ka Kupna Tanaduna Tabak Tarong Kayasu, Paikatpa Leptri Pongdoki. One-day training program on plant protection and bio-inputs preparation for the Rumril Organic Farmer Producers Company Limited, Technopal District under Mission Organic Value Chain Development for Northeastern Region MOVCDER Phase 3 Hairiba Hiramasi Matangda Training Pangthokre. Technopal District Manung Chanalaiba Masi Village Part 1 Community Hall the Pangthokiba Thoramadu, Manipur Organic Mission Agency, MoMA, Department of Horticulture and Soil Conservation, Government of Manipur Support Toraga, Diocesan Social Service Society, DSSS na, Sinduna Pangthokiba Thoramadu, Retired Senior Scientist KVK Cross Consultant Manipuri Dr. M. Toy, Diocesan Social Service Society ki District Coordinator Mr. Khulpu Benedict Konai Amadi, DSSS ki Field Inspector K. Anthony Namaru in a Saruyaki. Ngasigi training program to da Technopal District Leriba Tongan ba Khul Kayagi, Lomi Singda Manama Singi Pambi Singbo, Mato Karama Thagani Amadi Mapung Maray Paba, Potok Sing Ohengani Habagi Matanga Dr. M. Toytoina Tamki. Tauranga Marilena District Coordinator DSSS Oiriba Khulpu Benedict Konai na Pondokibada, MOVCDER Phase 3 ki Makada, Lomi Sangwa Technopal District ki oina khalle, Hairiba Lomi Sangwa asigi manungda Lomi Kulumdoi Khangatuna, FIC Form Tore, Hairiba Lomi Singasna Hena, Pothok Puthokna Bagidamakta, Sing Amadi Yangang Singba Organic Oina Pak Chau na Thaduna, Kaitel Singda Puthokpa Hore, Hauze Manipuri Minister N. Biren Masana, Organic Asigi Matanga Hena, Interest of Maram na Lomi Singna, Organic Asigi Manung Chana Hena, Pothok Sing Puthok Pangam Nabagidamakta District Leriba, Lomi Singna Henba Miyang Sangduna Honari Haina, Mahakna Makatana Pongdoki. Lomi Singda Agriculture Department na Matamsana Har Pidabagi Wakat Kaya Lakra Matungda, Lengang na MLA Singi Kutangda Har Piragani Haina Lauthoki Badugi Manung Channa, Sandel Esidasu ACSigi MLA SS Olisna, Lomi Singda Har Panganba Hokre. Har Singadu Sandel gi SP Yauba Samba Tharamada MLA Masana, Lengang na Lepa Har gi Mamalda Pangan Kibani. Ngasi ahan boy na purakiba har bek lising amadu ACSigi tongan ba khuldagi lakpa Lomi Singda makhoigi lokphomgi pata yaudраbasu masagi Aadhaar card sing pura handuna pikibani loinana MLA Olisna ACSigi atai wathoriba khul singi har sing adu hapta amagi manungda puraktuna phanganaba honaragani haiki amaromda chahi amada u pambi ama phawba thaba ngamdaba miyo adudi asiba miga pangkha oi haina Sandel ACSigi MLA SS Olisna Pongdokre. Wapamasi Sandel Forest Division Sinduna District Sigi Mantri Pantha Village Ground Modi Village Amadi Sakpi Karong Sakpi Molbam Village Ta Ban Mahotsav Kamari Lena Pangthokpa Mass Tree Plantation Drive Haudokpagi Tharamda Haikibani. Tharamaduda Mahakna Makata Aduna Miyoiba Aikoina Hingbada Oxygen Asi Kaya Yamna Maru Oi Haibasi COVID-19 gi matamda miyamna khangnarabani maramasna miyamda oxygen piriba u singbu yokhatnaba mipong khudimakna chahi amada yamdrabada u pambi amadi thaduna soiduna hinghanaba honasi haiki ngasigi tharamaduda Sandel gi DC SP yauna Forest Department gi official sing Royal Rider Manipur amadi Sandel gi mahiroi kayasu saruyaki Pali Balenga Asina Sing Amadi Tam Thong Manana Chakwa Hanagani Haina Tabak Kaya Paikalabasu Ngasidi Ukrul District Manung Hanjina Laiba Myanmar Amadi India Gingam Kayamaso Riba Tusong Christian Village Lengana Piba Education Health Amadi Lengana Piba Scheme Kaya Amata Pangdana Lengana Piriba Scheme Karino Kangdaba Kunja Kaya Maromdom Lehori Hiramasigi Matang Dai Koigi Paumina Haktengana Chatuna Tusong Christian Village Ki Kunja Singa Awa Nungai Wari Sarubagi PAODAM Pijari Tusong Christian Village Imphal Dagi Kilometer Sam Marphuni Pan Lap na Leiba Ukrul District Ki Manung Chana Myanmar Amadi India ga Tainana Leiba Border Pillar 129 bu Ngak Senduna Leiriba Yumnak Sam Humpuna Taba Miyoi Satruk Yankai Muk Leiba Lau Singu Tawduna Leiba Khulla Amani
Khul asida lengana sing amadi tam thong manana chakhwahangani haibagi pandamda lising ani tarani pangi me thada hawdokhiba assembly constituency humpugi khulda lenga ki khudong chaba sing piba yaba miyoi khandoktuna lenga ki khudong chaba sing yumthong khuding yohangani phongdokhiba Chief Minister gi Go to Village Mission Sahi Manga Hello Phauba Tusong Christian Village da ngasi phauba yoroktabagi khunja singna nungaitaba phongdorakli Kulasida education gi lamda yenglurabasu aduki matik sotharamki upper primary school ama lejarabasu government gi oza watpana khunja singna paisa khaina duna oza awat pa hatuna school asibu salairamki loinana school asi ADC primary council gi makhada leibana school asdagi class 8 pass tawraba satra sing higher study tamnabagi dama certificate gi dama thangnaba khulda leiba school dagi loduna kudong chadaba kaya mayok na hori school asigi government gi oza taret government quarter leitabana oza sing aduki mati kudong chadana baragi ka loduna lehori hauji school asida satra marfu lehori mamangda Myanmar gi somra khuldagi angang sing laktuna lairik phawa tamlamba school amani hainasu khunja singna phongdorakhi maram aduna mari leinaba singna miyeng sanghaning bagi apamba kaya khunja singna phongdorakhi naha kaya di higher study dama imphal amadi ukrulda lairik tamnanaba honabada kulasta leiriba mama mapa kaya di paisa thanaba honabada awaba ma oiri haina khunja singna phongdorakhi akoida Huji government ki school hairusu upper primary ngaktali adunde education se phajana loba ngamdada mapa mama singdi yam wagre aphaba school da thabake paisa tingba khotpa chatok chasingi inconvenience si lebaki maramna khara wai adune ekoi center government ki center school ama asida boarding school linkhat pio habise public mayam ki request Terek oiraga ekhoina mapan thamba extra ocha ani si private paisa ekhoina tolo piraga makoi thamba khunna pibe paisa se khunna pibe makoi ocha sing su khara makoi su meeting to habidi private ekhoina thi tu ne ocha thamrabdi nongma da su absent to de government ki ocha sing di election duty da office ki duty da pailo bagi adu ada ki makoi recall to bangam adun angang sing soigini haina ekoina ayabagi munungda ekoina kharama ozadi adumaina sichinba sule ana layengi lamda yenglurabasu khulasida maming tagi primary health sub center amadi lehori darka leiba kayadi amatta leiramkhide mamangda lengana primary health center sanaba horomlabasu ngasi phauba thabak oina paikhat pidana lehori khulgi khunja asopan yorakpa matamda thangnaba khul natraga ukrul yaunaba purakpada aduki matik khudong chadaba kaya mayok nei amadi hidak lanthaksu yamna wana lei haina tusom shibigi headman na phongdorakhi primary health sub center amadi open tawkre akoi ki inauguration di tawkre tusomda asi egi tusom sibida plot su leveling tawkre adu hospital atu de krisu semba khotpati ledi staff su ama su pitri mambing dedi inaugurate tawkre yum plot leveling tawkre adu matu ki construction di hoji krisu pakhatri staff su ama su piti Lengana Piba Scheme Pradhan Mantri Ujjwala Yojana PMUY Free LPG Connection ngasi phauba phangdaba imung kaya lehori imung amana sahi amada Shaktiman truck ahumgi changda akoibada horiba u pambi sing yanthatuna imung puna hori amadi lengana imung khudingda piba seng khulla sida yorakpada lupa nipan dagi tara phauba khunja singna leinaduna imung puna hoba kaya thengnarakhi khunja singna phongdorakpagi matungina gas ama ukrul dagi loba chatpada lupa lising ahumgi mathakta tingbata natana gas ama gidama ahing yarekpa kayani haina phongdorakhi khulla sida gas ki agent amasu thamaning bagi apamba kayasu khunja singna phongdorakpaga loyana lenga na yeliba sing ukrul dagi loba chatpada khunja singidama ahenba charge kaya tinghaliba si lenga ki miyeng sanghaning bagi apamba su phongdorakhi Government ki akoi din tum news kumba tare di pollution ki matang che yang haye ba
u kakano u ama kagradi na hoina ama thau hayaba adu awai hingni hareji kaktaba yade habdi icham chamna kyasta thongrabdi loina magu available tawreji akashu u kagreba natra adu gas leidabni na chak thongdadraji mi shirena pollution yam pharashu ko shi leidreji akhoi kraman chak chagunu chak chagunu u thau haigirene adu u thaba daba ahoina jehi amanda saktiman trip to per house ne 3 trip kana kumba ju 4 su yawe ba mai thabdo adu kya su later ni na lo tamne she do ga si mai khu de chak thong na hak sang su mang ali na adu ne adu su protect adu mai khu sina mai khu sina akhoi bu mo chu mo thale ba yum si su ko adu ga nupi sing ni morning su chak thonge evening thonge adu ga mai khu thai bi je akhoi ge lungs kari kumba munung de su yam so e ba hojik de stage karamba na masa phagera karamba na easy way na hingera habdu akhoi su thibne ba adu mai saning de su upai le de ba economic de su yam so e habdi she mai thare di chapu she muwe ba adu je amuka singdok ni ngai steel shop mo ne di le ning dre ba ko adu loin mak de shop ne khangna bai le de bi ke sumaina mai sar ka le ya ba Tusong Christian Village India amadi Myanmar gi ngamkhai ama oibana mafam asida trade center ama hangdo haning bagi apambasu village headman Simthar Horamna phongdorakhi Tusong Christian Village mamangai dagi thangnana lairiba Myanmar gi somra khulga aduke matik afaba mari leiduna lakli khulasida trade center ama hanglabadi thangnaba country dagi pusilakpa polang khuding moreda phanglibas dagi tangkhai tana phangani mamangai gi government trade center sanaba thabak paikhatpa laikrabasu ngasi phawba thabak oina paikhat bidre haina nungaitaba phongdorakhi village headman Simthar Horamna makhatana hai hokibali singa cha pai marphugi matamda khulasta lengana piba khudong chaba kaya aduke matik phanglamki adubu mamangai hokiba lengak amadi paliba lengasna ngasidi hanna yengbidre haina nungaitaba phongdorakpaga loyana athubada khulasta lengakna miyeng sangbiba pamli che Nagaland su puntri toba Myanmar su puntri oiba adune ekhoi Porter Heart Trade Center ama hangnaba honorable MP dasu minister sing dasu ekhoi ne memorandum biduna memorandum su late to bigre hojik phawba se inquiry su inspection su yam lakre hojik phawba se adugi process se advance oina chatri adune ekhoi Manipur ki manungda to som asidasu Porter Heart Trade Center ama se hangbyo habise ekhoi asida neighboring village na somra ki mina government ani na yam na public ki pressure se bidune leba maphamni aduga to som asida makhoi ki pot puthokpa sidi shortcut ta lakadabi tamu de chatpasidi yam kuiraga matam changraka thokadaba asine shortcut ki lambi da lakadaba asine convenience asumai dorudi phara su hantaba port ki mamasu hantaba ya moi da phangi post port ki maman sidagi sidala agadi sidene hongbo phangane ba sida lakadi hongni phangani adudi Nagaland ki misu asida lakpa ya Manipur ki misu lakpa ya borderline de lebina BJP Galainaba Alliance Thakun Mathoi Kainer Roba Siromani Akali Dalna NDA Presidential Mirab Dorpadi Murmu Bu Sawatkani Haina Lokthokre Party President Sukhabir Singh Badalna Party ke core committee meeting lora matungda haikibada farm laws zel thamliba sik amasung atai wafam singda BJP ga mot manadaba lairabasu BJP gi mire pu sagona ba warep lokre Golden Temple da attack tawduna Sikh community bu namthak tawduna Sikh lising kaya bu hatkiba
Congress na thagatpa mirepta sogoloi khunai gi sothana leiriba community da sogotkani Draupadi Murmu ase scheduled tribe community dagi oibanina Shiromani Alkali dal na sogotkani haiki Hojik baroepa amukana pijari Hindu lining satpasingi kumai kang singba Manipur yongphom kayada pangthoknakre National Doctors Day gi thoram pangthokre Critical Care Block semgatnaba khanggatpada ringsu yaure loina lengana sing tam thong manana chakhwahangani haina thabak kaya paikhalabasu toksem khuldi hiram kudingda sothana leiri ngasigi di paudam pijaba matang asoloisinjare miyeng tabiri basingbu khurumjari